ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤ ꯃꯄꯥꯎ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤ ꯃꯣꯏꯔꯥꯡ ꯆꯥꯅ ꯏꯀꯣꯛ ꯅꯣꯟꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯄꯣꯊꯥꯅꯕ ꯑꯣꯏꯅ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯠꯌꯥꯏꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 38ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯂꯤꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯃꯇꯨꯡ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯖꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯄꯥꯠꯌꯥꯏꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯔꯝꯕ ꯋꯥꯔꯤꯅꯣ, ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯥ ꯐꯥꯕꯅ ꯁꯤꯟꯐꯝ ꯑꯣꯏꯅ ꯍꯧꯔꯛꯄ ꯃꯐꯝꯅꯤ꯫ ꯄꯥꯠ ꯃꯄꯥꯜꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯕꯅ ꯑꯇꯩ ꯊꯕꯛ ꯇꯧꯐꯝꯁꯨ ꯂꯩꯇ ꯌꯥꯝ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯕꯕꯥ, ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯂꯩꯕꯅꯤ꯫ ꯉꯥ ꯐꯥꯔꯒ ꯉꯥ ꯌꯥꯏꯗꯨꯅ ꯌꯣꯟꯕ ꯏꯃꯥꯅ ꯉꯥ ꯌꯣꯟꯕ ꯆꯠꯄ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯂꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯕꯕꯥ ꯄꯣꯛꯄ ꯏꯄꯨ ꯑꯗꯨꯗꯤ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯄꯤꯛꯄ ꯑꯃꯁꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯍꯧꯏ ꯍꯥꯏꯅ ꯕꯕꯥꯅ ꯍꯦꯛ ꯇꯝꯕꯗꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯆꯠꯂꯨꯕ ꯂꯩꯇꯦ꯫ ꯑꯩꯁꯨ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯗꯣ ꯐꯥꯔꯛꯂꯦ꯫ ꯕꯕꯥꯅ ꯍꯥꯟꯅ ꯇꯧꯗꯨꯅ ꯂꯥꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯆꯥꯎꯔꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯉꯥ ꯐꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯕꯕꯥ ꯑꯩꯈꯣꯏ ꯑꯅꯤ ꯍꯤ ꯇꯣꯡꯗꯨꯅ ꯄꯥꯠꯌꯥꯏ ꯑꯗꯣꯝꯗ ꯂꯥꯡ ꯀꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯣꯏꯔꯥ ꯉꯥ ꯏꯐꯥ ꯐꯥꯔꯝꯗꯦ꯫ ꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯉꯥ ꯐꯖꯅ ꯆꯪꯂꯝꯗꯦ꯫ ꯕꯕꯥꯅ ꯉꯥ ꯆꯪꯂꯝꯗꯕꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯁꯣꯜꯂꯝꯃꯤ꯫ ꯂꯥꯏꯔꯕꯗ ꯂꯥꯏ ꯐꯠꯇꯕ ꯆꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯄꯥꯒꯤ ꯊꯥꯅꯤꯜ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯂꯁꯤ, ꯅꯨꯃꯤꯠꯁꯨ ꯆꯞ ꯌꯨꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯠꯌꯥꯏ ꯑꯗꯣꯝꯗꯒꯤ ꯍꯤ ꯑꯗꯣ ꯍꯣꯟꯗꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯊꯔꯣꯗꯣ ꯍꯤ ꯃꯊꯛꯇ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯕꯗꯣ ꯎꯔꯝꯃꯤ꯫ ꯕꯕꯥꯅ "ꯏꯆꯦ ꯊꯔꯣ, ꯉꯁꯤꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ?" ꯍꯥꯏꯔꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯏꯅꯦ ꯊꯔꯣꯅ "ꯉꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯟꯕꯒꯤꯔ ꯀꯔꯤꯅꯣ ꯇꯣꯝꯕ, ꯉꯥꯁꯦ ꯇꯨꯡꯈꯣꯜ ꯊꯟꯗꯣꯔꯦꯅꯦ" ꯍꯥꯏꯔꯛꯏ꯫ ꯏꯅꯦꯅ ꯁꯣꯜꯂꯤꯕ ꯏꯟ ꯑꯗꯣ ꯍꯥꯏꯒꯨꯝꯅꯗꯅ ꯉꯥ ꯃꯌꯥꯝ ꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯑꯉꯛꯄ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯛ ꯁꯥꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯛꯄ ꯂꯥꯡ ꯑꯁꯤꯗꯅ ꯉꯥ ꯈꯖꯤꯛ ꯈꯛꯇ ꯊꯨꯔꯒ ꯃꯐꯝ ꯑꯗꯨꯗꯅ ꯉꯥ ꯑꯗꯨꯛ ꯌꯥꯝꯅ ꯊꯨꯔꯤꯕꯗꯣ ꯂꯛꯄꯗꯣ ꯑꯩꯁꯨ ꯑꯉꯛꯄ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯈꯤ꯫ ꯕꯕꯥꯅ ꯍꯥꯏ, "ꯏꯆꯦ ꯊꯔꯣ, ꯄꯥꯠꯌꯥꯏꯁꯤꯗ ꯉꯥ ꯌꯥꯝꯅ ꯐꯥꯔꯗꯤ, ꯉꯥ ꯌꯥꯝꯅ ꯂꯛꯄꯁꯦ ꯂꯥꯏꯔꯦꯝꯕꯤ ꯃꯊꯤ ꯐꯣꯡꯉꯦ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯑꯍꯜꯁꯤꯡꯅ ꯑꯗꯨꯅ ꯇꯨꯡꯒꯣꯜ ꯊꯟꯅ ꯐꯥꯕ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯜꯂꯝꯂꯒꯦꯀꯣ, ꯅꯨꯃꯤꯠꯁꯦ ꯆꯞ ꯌꯨꯡꯂꯦ, ꯏꯆꯦ ꯊꯔꯣꯁꯨ ꯍꯜꯂꯛꯑꯣꯀꯣ." "ꯍꯣꯏ ꯍꯜꯂꯗꯧꯕꯅꯤ, ꯉꯥꯁꯤꯅ ꯂꯛꯃꯟꯕꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯏꯅꯦꯅ ꯈꯨꯝꯃꯤ꯫ ꯏꯅꯦ ꯊꯔꯣ ꯑꯗꯣ ꯏꯟ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯍꯤ ꯍꯣꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯥꯠꯌꯥꯏ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯏꯅꯦꯁꯤꯡ ꯑꯗꯣ ꯀꯥꯅꯔꯛꯄ ꯊꯦꯡꯅꯔꯦ꯫ ꯄꯥꯠꯌꯥꯏꯗꯒꯤ ꯀꯥꯅꯔꯛꯂꯤꯕ ꯏꯅꯦꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯀꯣ ꯄꯥꯠꯁꯦ" ꯍꯥꯏꯔꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯅꯩ꯫ ꯂꯩꯀꯥꯏ ꯏꯅꯦ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯇꯣꯝꯕ, ꯉꯁꯤꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯂꯕ?" "ꯏꯆꯦ, ꯉꯁꯤꯗꯤ ꯉꯥꯕꯨ ꯑꯃꯠꯇ ꯆꯪꯂꯝꯗꯦꯗ. ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ, ꯍꯟꯗꯛꯇꯤ ꯗꯥꯎꯁꯤ ꯏꯌꯥ ꯌꯥꯗꯦꯗ" ꯍꯥꯏꯅꯗꯨꯅ ꯍꯤ ꯍꯣꯟꯃꯤꯟꯅꯗꯨꯅ ꯌꯨꯝ ꯇꯝꯅ ꯀꯥꯃꯤꯟꯅꯔꯛꯏ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯉꯥ ꯈꯔ ꯑꯗꯣ ꯏꯃꯥꯅ ꯌꯥꯏꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯩꯁꯨ ꯇꯧꯕ ꯌꯥꯕ ꯊꯕꯛꯈꯔ ꯇꯧꯁꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯊꯣꯡꯅ ꯂꯥꯡꯁꯤꯡ ꯁꯦꯝꯗꯣꯛꯇꯨꯅ ꯉꯥꯄ꯭ꯔꯨꯝ ꯐꯥꯅꯕ ꯈꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯅꯦ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯦꯜꯂꯛꯇꯨꯅ, "ꯀꯀꯥ ꯇꯣꯝꯕ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯠꯌꯥꯏꯗꯒꯤ ꯀꯥꯔꯛꯇ꯭ꯔꯤꯌꯦ, ꯏꯃꯥ ꯊꯦꯡꯅꯔꯝꯕ꯭ꯔꯥ?" ꯍꯥꯏꯔꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ, "ꯅꯃꯥꯗꯣ ꯉꯁꯥꯏ ꯉꯥ ꯐꯥꯗꯨꯅ ꯂꯩꯍꯧꯕꯅꯤꯅꯦ, ꯊꯦꯡꯅꯔꯝꯕꯅꯤꯅꯦ, hꯧꯖꯤꯛ ꯐꯥꯎꯕ ꯀꯥꯔꯛꯇ꯭ꯔꯤ ꯍꯥꯏꯕ" ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯁ꯭ꯋꯥꯏ laꯎꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯥꯟꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯍꯜꯁꯤꯡꯅ ꯂꯤꯕ ꯀꯌꯥꯔꯛ ꯇꯥꯈ꯭ꯔꯦ꯫ ꯄꯥꯠꯀꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯃꯊꯤ ꯐꯣꯡꯂꯛꯄ ꯃꯇꯝꯗ ꯃꯤ ꯍꯦꯛ ꯂꯧꯏ ꯍꯥꯏꯅꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯕꯕꯥꯅ, "ꯊꯥꯅꯤꯜ, ꯅꯅꯦ ꯊꯨꯏꯔꯨꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯗꯨꯅ ꯕꯕꯥ ꯑꯩꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯃꯥꯝꯃ ꯀꯌꯥꯁꯨ ꯄꯥꯠꯌꯥꯏ ꯇꯝꯅ ꯍꯤ ꯍꯣꯟꯗꯨꯅ ꯑꯩꯈꯣꯏ ꯏꯅꯦ ꯊꯔꯣꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫
ꯏꯅꯦ ꯊꯔꯣ ꯊꯤꯕ ꯐꯪꯍꯜꯂꯛꯇꯕꯗꯒꯤ ꯀꯝꯗꯧꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯅ ꯍꯤ ꯑꯗꯣ ꯍꯣꯟꯗꯣꯛꯄ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯑꯃꯗ ꯙꯛ ꯂꯥꯎꯅ ꯄꯟꯕ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯤ ꯃꯥꯟꯕ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯕꯗꯣ ꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯂꯩꯔꯦ ꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯤꯉꯩ ꯕꯕꯥꯅ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯦ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯏꯅꯦ ꯊꯔꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯏꯅꯦ ꯊꯔꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯧꯈꯠꯂꯗꯨꯅ ꯃꯌꯥꯝ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯏꯅꯦꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯃꯌꯥꯝ ꯁꯦꯝ ꯁꯥꯔꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯦ꯫ ꯏꯅꯦꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡ 11 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯩ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯄꯦ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯔꯝꯗꯦ꯫ ꯉꯁꯥꯏ ꯏꯅꯦꯅ ꯂꯩꯍꯧꯕ ꯐꯥꯍꯧꯕ ꯉꯥꯁꯤꯡ ꯑꯃꯗꯤ ꯏꯅꯦꯒꯤ ꯃꯇꯧ ꯑꯗꯣ ꯎꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯅ ꯄꯥꯠꯌꯥꯏ ꯇꯝꯅ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄ ꯃꯈꯣꯜ ꯀꯌా ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯑꯩꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯔꯗꯨꯅ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯁꯨ ꯄꯥꯠꯌꯥꯏ ꯑꯗꯣꯝꯗ ꯈꯨꯂꯪ ꯏꯁꯩ ꯁꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌా ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯇꯨꯝꯊꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯇꯥꯔꯤꯕꯁꯤꯡ ꯑꯗꯣ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ꯫ ꯐꯩꯖꯨꯞ ꯈꯨꯝꯖꯤꯟꯗꯨꯅ ꯑꯩ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯇꯥꯗꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯅ ꯈꯜꯂꯦ ꯏꯅꯦꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯇꯝꯅꯔꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯔꯗꯨꯅ ꯐꯩꯖꯨꯞ ꯑꯗꯣ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯏꯅꯦ ꯊꯔꯣ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯑꯩꯈꯣꯏꯒ ꯄꯪꯂꯥꯞ ꯂꯥꯞꯅꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯕ ꯊꯕꯛ ꯑꯗꯣ ꯑꯍꯤꯡ ꯑꯣꯏꯕꯅ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯁꯨ ꯇꯥꯝꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯅꯦꯅ ꯉꯟꯇꯥ ꯍꯧꯒꯠꯂꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯇꯧꯕ ꯃꯇꯧ ꯑꯗꯨꯒꯨꯝ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯧꯒꯨꯝ ꯇꯧꯕ ꯑꯗꯣ ꯃꯈꯣꯜ ꯀꯌꯥ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯏ꯫ ꯑꯩ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯕꯕꯥ ꯏꯃꯥ ꯍꯧꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯏꯃꯥ ꯑꯩ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯤ ꯍꯣꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯨꯝꯅ ꯏꯁꯤꯡ ꯑꯗꯨꯗ ꯍꯤ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅ ꯇꯥꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯁꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯈꯜꯂꯤ꯫ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩ ꯃꯄꯥꯜ ꯊꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯃꯄꯥꯜ ꯊꯣꯛꯄ ꯑꯗꯨ ꯀꯤꯔꯗꯨꯅ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯃꯟꯗꯕꯗꯒꯤ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯦ, ꯕꯕꯥ ꯑꯩ ꯃꯄꯥꯜ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯗꯨꯅ ꯕꯕꯥ ꯑꯃꯗꯤ ꯑꯩ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯦ꯫ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯈꯪꯅꯤꯡꯕ ꯎꯅꯤꯡꯕ ꯑꯃꯗꯤ ꯌꯦꯡꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯗꯨꯅ ꯏꯅꯦ ꯊꯔꯣ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦ ꯊꯔꯣ ꯍꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯎꯔꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩ ꯀꯤꯔꯗꯨꯅ ꯕꯕꯥꯗ ꯍꯥꯏ꯫ ꯕꯕꯥꯅꯁꯨ ꯌꯦꯡꯂꯨꯕꯗ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯔꯗꯨꯅ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯏꯃꯥꯗ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯁꯨꯝ ꯂꯩ꯫ ꯅꯣꯡ ꯉꯥꯜꯂꯛꯀꯗꯣꯔꯦ꯫ ꯉꯥꯏꯍꯥꯛ ꯕꯕꯥ ꯏꯃꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯨꯔꯦ ꯑꯩ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯅꯦ ꯊꯔꯣ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯏꯃꯥ ꯀꯧꯔꯗꯨꯅ ꯀꯟꯅ ꯀꯞꯄ ꯑꯗꯣ ꯇꯥꯔꯛꯏ꯫ ꯏꯅꯦ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯀꯞꯄ ꯑꯗꯣ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯅꯦ ꯊꯔꯣ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯦ꯫ ꯕꯕꯥꯅ ꯏꯅꯦ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯪꯂꯔꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯔꯗꯨꯅ ꯏꯅꯦ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯃꯥꯅ ꯃꯅꯤꯡ ꯊꯣꯡ ꯑꯁꯤꯗ ꯑꯩꯕꯨ ꯉꯁꯥꯏꯗꯒꯤ ꯀꯧꯗꯨꯅ ꯂꯩ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯉꯥꯁꯤꯡ ꯑꯁꯤ ꯂꯧꯁꯤꯜꯂꯔꯣ ꯂꯥꯛꯑꯣ ꯍꯥꯏꯔꯗꯨꯅ ꯍꯟꯖꯤꯟꯅ ꯌꯥꯝꯅ ꯋꯥꯅ ꯏꯃꯥꯅ ꯀꯧꯔꯛꯏ꯫ ꯑꯩ ꯈꯥꯡꯕ ꯉꯝꯃꯟꯗꯕꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯏꯃꯥꯗꯤ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯀꯞꯂꯗꯨꯅ ꯇꯝꯃꯤ꯫ ꯑꯩꯅ ꯑꯍꯤꯡ ꯑꯗꯨꯗ ꯎꯈꯤꯕ ꯑꯗꯨꯒ ꯈꯜꯂꯨꯕꯗ ꯏꯁꯥꯗ ꯆꯤꯡꯅꯕ, ꯅꯨꯡꯉꯥꯏꯇꯕ, ꯑꯀꯤꯕ ꯀꯌా ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯀꯌꯥ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ ꯊꯔꯣ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯔꯃ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯏꯅꯦ ꯊꯔꯣ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯁꯪꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯇꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯏꯅꯦꯒꯤ ꯑꯁꯇꯤ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯌꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯑꯗꯨꯗ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯟ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯗꯣ ꯑꯩꯅ ꯂꯥꯞꯅ ꯎꯔꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯏꯁꯥ ꯑꯁꯤ ꯅꯤꯛꯈꯤꯕꯅ ꯑꯩ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯩ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫
ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯕꯥ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯗ ꯇꯝꯃꯤ, "ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯉꯁꯤ ꯄꯖꯥꯏꯗ ꯁꯤꯔꯒ ꯂꯩꯔꯝꯃꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯄꯖꯥꯏꯁꯦ ꯊꯥꯏꯅ ꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯈꯪꯗꯦꯗ꯫ ꯀꯔꯤꯕꯨ ꯑꯁꯣꯏꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧꯁꯦ, ꯀꯩꯅꯣꯃꯅꯤ ꯍꯟꯗꯛꯇꯤ" ꯍꯥꯏꯔꯗꯨꯅ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ ꯑꯩꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯗ ꯎꯈꯤꯕ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯀꯤꯕ ꯐꯥꯎꯕꯅ ꯑꯩ ꯅꯨꯃꯤꯠ ꯑꯗꯣ ꯆꯥꯛꯁꯨ ꯆꯥꯔꯝꯗ꯭ꯔꯦ꯫ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯗꯨꯃꯛ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯩ ꯇꯨꯝꯂꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯕꯕꯥꯗꯣ ꯉꯥ ꯐꯥꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯁꯨꯝꯅ ꯉꯥ ꯐꯥꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯑꯗꯣ ꯎꯕꯗ ꯑꯩ ꯏꯁꯥꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯗꯤ ꯐꯥꯎꯏ꯫ ꯕꯕꯥꯅ ꯍꯥꯏ, "ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯉꯟꯅ ꯀꯥꯔꯛꯀꯦ ꯍꯥꯏꯔꯗꯨꯅ ꯆꯠꯀꯦꯅ ꯇꯧꯕꯗꯨꯗ ꯑꯩꯅ ꯍꯥꯏ, 'ꯕꯕꯥ ꯑꯩꯁꯨ ꯂꯥꯛꯀꯦ' ꯍꯥꯏ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯌꯥꯔꯝꯗꯦ꯫ "ꯀꯨꯏꯔꯣꯏ, ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯒ ꯅꯣꯏ ꯀꯀꯥ ꯅꯥꯎꯕ ꯍꯣꯏꯒ ꯆꯠꯀꯗꯕꯅꯤ, ꯅꯃꯥꯒ ꯂꯩꯔꯝꯃꯣ" ꯍꯥꯏꯔꯗꯨꯅ ꯕꯕꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩ ꯎꯄꯥꯏ ꯂꯩꯇ ꯆꯠꯇꯤ ꯆꯠꯅꯤꯡ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯏꯃꯥꯒ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯆꯠꯅꯤꯡꯕ ꯐꯥꯎꯏ, ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯝ ꯃꯇꯝ ꯍꯧꯈꯤ꯫ ꯄꯨꯡ 3 ꯑꯗꯨꯋꯥꯏ ꯇꯥꯔꯛꯂꯦ꯫ ꯕꯕꯥꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯁꯦ ꯈꯣꯏꯔꯥꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯤ ꯍꯣꯟꯗꯣꯛꯇꯨꯅ ꯄꯖꯥꯏ ꯇꯝꯅ ꯂꯥꯛꯏ꯫ ꯑꯩꯅ ꯄꯖꯥꯏ ꯇꯝꯅ ꯂꯥꯛꯄꯗ ꯄꯖꯥꯏꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯀꯥ ꯅꯥꯎꯕ ꯑꯃꯗꯤ ꯈꯨꯔꯥ ꯆꯥꯎꯕ ꯀꯥꯔꯛꯄ ꯊꯦꯡꯅꯔꯦ꯫ ꯑꯩꯅ, "ꯈꯨꯔꯥ, ꯑꯩꯈꯣꯏ ꯕꯕꯥꯗꯤ?" ꯈꯨꯔꯥꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯕꯕꯥꯗꯣ ꯀꯥꯔꯛꯍꯧꯔꯕꯅꯤ, ꯑꯩꯈꯣꯏ ꯍꯥꯜꯂꯝꯃꯣ, ꯂꯥꯡ ꯃꯐꯝ ꯑꯃ ꯑꯅꯤꯇ ꯊꯥꯛꯂꯝꯈꯤꯒꯦ ꯍꯥꯏꯔꯗꯨꯅ ꯂꯩꯍꯧꯕꯅꯤ" ꯍꯥꯏꯕꯗꯨꯗ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯍꯥ ꯍꯤ ꯑꯗꯣ ꯄꯖꯥꯏ ꯇꯝꯅ ꯍꯣꯟꯖꯤꯜꯂꯤ꯫ ꯄꯖꯥꯏ ꯑꯗꯨꯗ ꯕꯕꯥꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯩꯅ ꯄꯥꯈꯠꯇꯨꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯈꯤ꯫ ꯑꯩ ꯃꯇꯧ ꯑꯗꯨꯗ ꯀꯞꯁꯨ ꯀꯞꯂꯨꯔꯦ꯫ ꯑꯩꯅ ꯕꯕꯥ ꯕꯕꯥ ꯀꯧꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯐꯨꯝ ꯃꯊꯛ ꯑꯗꯨꯗ ꯕꯕꯥꯅ ꯆꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯂꯩꯕ ꯑꯗꯣ ꯑꯩꯅ ꯎꯔꯨꯔꯦ꯫ ꯑꯩ ꯊꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯕꯕꯥꯕꯨ ꯍꯤꯗ ꯍꯥꯞꯀꯠꯇꯨꯅ ꯌꯨꯝ ꯇꯝꯅ ꯌꯥꯝ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯦ꯫ ꯕꯕꯥ ꯌꯥꯝ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯕꯥ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯥꯇꯩ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯕ ꯆꯠꯄꯁꯨ ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯕꯕꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯕꯕꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯍꯜꯂꯛꯄꯅꯤ"꯫ ꯑꯩꯅ ꯀꯅꯥꯅꯣꯃꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯐꯨꯝ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯩ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯅꯦ ꯊꯔꯣꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯅ ꯕꯕꯥꯗꯣ ꯇꯨꯝꯊꯈꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯆꯠꯀꯅꯤ ꯍꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯩꯕꯨ ꯀꯧꯔꯦ ꯍꯥꯏꯔꯗꯨꯅ ꯏꯃꯥ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯕꯕꯥꯕꯨ ꯐꯥꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯌꯥꯝꯅ ꯋꯥꯅ ꯕꯕꯥꯕꯨ ꯂꯥꯛꯅꯔꯤꯉꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥ ꯒ꯭ꯌꯥꯟ ꯂꯥꯛꯂ ꯃꯥꯜꯂꯦ꯫ ꯕꯕꯥꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯁꯤꯅ" ꯍꯥꯏꯔꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯏꯃꯥꯅ, "ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯅꯦ, ꯅꯪꯗ ꯂꯥꯛꯅꯕꯗ ꯇꯨꯝꯕꯒ ꯁꯪꯗ꯭ꯔꯦ, ꯋꯥꯔꯦ" ꯍꯥꯏꯔꯗꯨꯅ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯏꯃꯥꯅ ꯂꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯥꯡꯅꯕꯗꯨ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯆꯪꯉꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯑꯋꯥꯡꯂꯣꯝꯒꯤ ꯕꯥꯕꯨꯗꯣ ꯉꯥ ꯐꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯄꯖꯥꯏ ꯑꯗꯣꯝꯗꯒꯤ ꯃꯤ ꯈꯔꯅ ꯕꯥꯕꯨꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯨꯔꯦ꯫ ꯑꯩꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯀꯔꯤ ꯃꯇꯧꯅꯣ? ꯏꯁꯥ ꯑꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯕꯗ ꯂꯩꯀꯥꯏ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯦ꯫ ꯃꯥꯏꯕꯤꯅ ꯂꯥꯏꯐꯥꯎ ꯇꯧꯔꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯀꯗꯧꯔꯤ꯫ ꯄꯖꯥꯏ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯃꯊꯤ ꯐꯣꯡꯂꯦ꯫ ꯃꯥꯕꯨ ꯁꯥꯐꯣꯡꯏ ꯈꯪꯗꯕꯅ ꯃꯤ ꯈꯔꯅ ꯑꯁꯣꯏꯕ ꯇꯧꯔꯨꯕꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯂꯥꯏ ꯍꯔꯥꯎꯔꯒ ꯐꯤꯖꯣꯜ ꯍꯣꯡꯂꯒ ꯐꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯂꯁꯤ, ꯑꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯅꯕ ꯀꯌా ꯍꯥꯏꯕꯤꯔꯤ꯫ ꯃꯌꯥꯝꯗꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕꯤꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯃꯌꯥꯝꯁꯤꯡ ꯈꯟꯅꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯑꯐꯕ ꯊꯕꯛ ꯑꯁꯤ
ꯇꯧꯕ ꯃꯇꯝꯗ ꯊꯤꯟꯊꯕ ꯐꯠꯇꯦ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯦꯞꯅꯔꯦ꯫ ꯋꯥꯔꯦꯞꯅꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯍꯔꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯍꯔꯥꯎꯕ ꯍꯧꯔꯦ, ꯃꯐꯤ ꯍꯣꯡꯂꯦ, ꯃꯥꯏꯕꯤꯅ ꯂꯥꯏꯐꯥꯎ ꯇꯧꯔꯔꯦ꯫ ꯄꯥꯖꯥꯏ ꯑꯗꯨꯗ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯁꯠꯀꯥꯏꯗ꯭ꯔꯤꯕ ꯑꯃ ꯍꯧꯔꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯍꯦꯛꯂꯗꯨꯅ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯊꯟꯕ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯀꯠꯆꯧ, ꯆꯦꯡꯕꯤ ꯆꯦꯡꯕꯥ ꯍꯩꯖꯗꯨꯅ ꯊꯧꯅꯤꯖꯧ, ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯤꯕ ꯑꯁꯤ ꯀꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯗꯨꯅ ꯂꯥꯏꯐꯥꯎ ꯐꯥꯎꯔꯛꯄꯗꯒꯤ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯑꯣꯏꯅ ꯄꯥꯖꯥꯏ ꯑꯗꯣꯝꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯊꯤꯔꯦ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯠꯄ ꯌꯥꯎꯔꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯊꯤꯕ ꯆꯠꯂꯨꯏ꯫ ꯊꯝꯕꯥꯜ ꯍꯧꯗꯕ ꯄꯥꯠ ꯑꯁꯤꯗ ꯊꯝꯕꯥꯜ ꯑꯃꯈꯛꯇ ꯁꯥꯠꯂꯝꯕ ꯑꯁꯤ ꯎꯕꯗ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯩꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯂꯕ ꯃꯇꯨꯡ ꯀꯠꯆꯔꯦ, ꯂꯥꯏꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯁꯤꯡ ꯀꯤꯅꯕ ꯈꯔꯁꯨ ꯐꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯩ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯉꯥ ꯐꯥꯕꯅ ꯁꯤꯟꯐꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯄꯥꯖꯥꯏ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯆꯠꯅꯔꯤ꯫ ꯃꯌꯥꯝꯁꯤꯡꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯨꯝꯅ ꯉꯥ ꯐꯥꯕ ꯑꯗꯨ ꯍꯧꯅꯔꯛꯂꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯨꯝꯅꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥ ꯁꯤꯡꯕꯥ ꯇꯧꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯨꯜꯒꯤ ꯂꯥꯏ ꯑꯗꯣ ꯍꯔꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝꯊꯣꯛꯄ ꯃꯐꯤ ꯍꯣꯡꯕ ꯑꯃꯗꯤ ꯀꯠꯐꯝ ꯊꯣꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯀꯠꯂꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯅꯍꯧꯔꯤ꯫ ꯃꯌꯥꯝꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯊꯧꯒꯜ ꯀꯥꯏꯗꯅ ꯇꯧꯍꯧꯔꯤ ꯍꯥꯏꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯁꯤꯅ ꯇꯝꯃꯤ꯫ ꯃꯥꯗꯤ ꯃꯄꯨꯒꯤ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯃꯇꯦꯛ ꯑꯁꯤꯗ ꯂꯥꯛꯂꯗꯨꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯅꯈꯣꯏꯒ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯑꯁꯦ ꯂꯤꯕꯤꯔꯛꯄꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯦ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯗꯨꯅ ꯃꯇꯨꯡ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯕꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫